National Institute of Electronics and Information Technology, NIELIT Imphal Centre Yaona leibak asida leiriba, NIELIT Centre Taranithoi Ngasi, deemed to be University Oina Information and Broadcasting Union Minister Ashwini Vaishnaw na Inaugurate Toukhre. NIELIT Centre Taranithoi University amagi thakta ngasidagi mathau pangthokpa hounabagidama Guwahati da mapung oiba thoram pangthokhi. Maduda Assam ki Governor Laxman Prasad Acharya, Union Minister Ashwini Vaishnaw amadi Assam ki Chief Minister Dr. Himanta Biswa Sarmasu saruk yakhi. Thoram aduda Punjab ke Ropar da leiba NIELIT Centre asina main campus oiraga masigi constituent center Taramathoi, Imphal, Agartala, Aizawl, Ajmer, Aurangabad, Calicut, Itnagar, Kohima, Gorakhpur, Patna amadi Srinagar gi center bu Union Minister Ashwini Vaishnaw na deemed to be University Oina Inaugurate Toukhre. Thoram aduda Union Minister Ashwini Vaishnaw na hai NIELIT asi University amagi thakta pukhatuna leibak asigi naha singda anoba makhal gi khudong chaba phanganba haibase Prime Minister gi apamani. Thorang asi Digital India na tawba ngamba sing amadi electronics amasung semiconductor gi potlam sing sem sabada mangzil thaba leibak ama oiba ngamlakle haibadu malemda khanghanaba hwanarakpani. NIELIT na University amagi thakta onkhatpagi thoram asi Northeast dagi hounaba Prime Minister na khanghalakpadagi Guwahati da pangthokpani. Maramdi Northeast region asi India gi chokhat thorangda anuba engine oina Prime Minister na singtharibani haina Union Minister Ashwini Vaishnaw na makhatana phongtokhi. Amaromda Imphal gi NIELIT Centre na deemed to be University gi thakta onkhalakpa asiga mari leinana Akampata leiba Centre asidasu curtain raiser gi thoram ama pangthokhi. Maduda Manipur University gi Registrar W. Chand Babu, Manipur Institute of Technology ki Principal Professor, N. Basanta Amadi, Manipur Institute of Management Studies, MU ki Director Professor Laishram Prabhakar na chingpa miyoy kya na saruk yakhi. Center asigi staff amasung mahiroi sing na saruk yaraga pangthokhiba. Thoram aduga mari leinana NIELIT Imphal ki scientist F. N. Devachandra na paumi singda hai. Haukiba chahi kharagi mamangdagi NIELIT ase University amagi thakta pukhatnaba khanaraga lakhi. Masiga iroinana UGC na skill development gi sector asisu konsile haibagi ordinance ama kumja lisingani kulumdoi thokhi. Masigi matung tarakpada mamang chahida NIELIT asi deemed to be University on bada UGC na ayaba pirakpani. NIELIT asi hauzikti University amagi thakta lairabanina center asida local Janagadaba course sing haptuna certified to what yaragani. University amana pangthokadaba thabak thoram sing center asina su paikhatpa ngambagi thak amada laklabanina chawka thorangi lamda khumang chawsinba ngammalakani haibasi mahakki thazabani. Mamang chahi gi July thada NIELIT Imphal Centre asida DIM University gi economic session hawbat laikre. Session asi MTech AI gi course ta mahiroi kunthana sar yaraga chathari makha tarakpada makhal makha kya gi course sing hapsinaba thorang tori haina Devachandrana makhatana phongdokhi. Howbasi khoigi NIELIT DIM University si khoi academic session July 2024 dagi howgure howgibaga loinana khoigi Imphal da su MTech program in AI si howgure khoi seat capacity kuntrani AI city recognize tore adu chhatra kuntra ming chalaga khoi huji hore mathangda local requirement gi matung inna atopa kari course hapchala ba adu su khanari adu mainly training di khoi pangtok tawe university mayam le Manipuri University of Mari le moi di hindu de chhatra mayam tholei moi gi placement karmain tawe sini khoi khwaidagi challenge plus khoi gi requirement aduna khoi gi main activity main aim jiki aham bagi chhatra kuntra tawrise khoina khan ba mi badi kuntra mak moina course loi rakanda placement pi beduni khoi kan honari adu Manipur gi leiriba University Institute moi mayam siga khoi khusam naraga kari tawya ge tawna ba khoi kan honagani adu mayam gi mateng ga loina na khoi NIELIT DIM University se choidan chawkla ka de